ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯂꯣꯛꯗꯥꯎꯟ ꯁꯦ ꯈꯔꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨ ꯍꯥꯟꯅ ꯅꯥꯔꯝꯕ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯐꯤꯂꯝꯗꯒꯤ ꯑꯩꯅ ꯐꯤꯂꯝ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯉꯁꯤꯗꯤ ꯖꯣꯟ ꯀꯥꯔꯇꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯐꯤꯂꯝꯁꯦ ꯑꯃꯨꯛꯇꯪꯗ ꯇꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯊꯨꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯅꯕ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯦꯔꯤ ꯄꯣꯇꯔꯒꯤ ꯇꯧꯕꯤꯔꯣ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯊꯪꯗ ꯐꯤꯂꯝ ꯑꯃꯈꯛꯇꯪꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯍꯦꯔꯤ ꯄꯣꯇꯔꯒꯤ ꯄꯥꯔꯠ ꯃꯈꯥ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯃꯤꯕꯨ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐꯤꯂꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ 2012ꯗ ꯄꯨꯊꯣꯛꯈꯤꯕ ꯖꯣꯟ ꯀꯥꯔꯇꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡꯗ 6.6 out of 10 ꯐꯪꯈꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯗ 52% ꯑꯃꯁꯨꯡ ꯑꯣꯗꯤꯌꯟꯁ ꯁ꯭ꯀꯣꯔꯗꯅ 60% ꯐꯪꯈꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯦꯠ ꯃꯥꯔꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯔ ꯈꯪꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯖꯤꯕ ꯄꯥꯟꯕ ꯍꯤꯡꯉꯤ ꯑꯗꯨꯒ ꯃꯥꯔꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯕ ꯖꯤꯕꯁꯤꯡꯅꯆꯤꯡꯕ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯄ ꯁꯤꯔꯛꯄꯒꯤ ꯁꯤꯟ ꯎꯠꯂꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯠ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯥꯔꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯖꯣꯗꯥꯡꯒ ꯀꯧꯕ ꯁꯤꯇꯤ ꯑꯃ ꯂꯩꯔꯝꯃꯤ ꯖꯣꯗꯥꯡꯒ ꯁꯤꯇꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯁꯤꯡꯅ ꯃꯥꯔꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯇꯤ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯂꯤꯌꯝ ꯀꯧꯔꯝꯃꯤ ꯍꯤꯂꯤꯌꯝꯗ ꯂꯩꯔꯝꯂꯤꯕ ꯁꯤꯇꯤꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯒ ꯖꯣꯗꯥꯡꯒꯥꯗ ꯂꯩꯔꯝꯂꯤꯕ ꯃꯤꯂꯤꯇꯔꯤꯁꯤꯡꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃꯁꯨ ꯍꯤꯂꯤꯌꯝꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯒ ꯖꯣꯗꯥꯡꯒꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯒꯤ ꯃꯌꯥꯏꯗ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯂꯝꯈꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯡ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯄꯋꯔ ꯌꯥꯝꯅ ꯆꯦꯟꯕ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯁꯦꯡꯅ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯌꯥꯝꯅ ꯄꯋꯔ ꯆꯦꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯔꯁ ꯑꯁꯤ ꯅꯪꯅ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯔꯁ ꯑꯁꯤ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯅꯤꯡꯉꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯍꯥꯛ ꯌꯥꯔꯝꯃꯤ ꯁꯦꯡꯒꯤ ꯃꯍꯥꯛꯀꯤ ꯄꯋꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯤ ꯑꯃ ꯍꯦꯛꯇꯒꯤ ꯁꯛꯂꯣꯟ ꯑꯣꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯇꯪꯗ ꯆꯠꯄꯁꯨ ꯉꯝꯃꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯥꯔꯠꯀꯤ ꯁꯤꯟ ꯎꯠꯂꯝꯃꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯖꯣꯟ ꯀꯥꯔꯇꯔ ꯎꯠꯂꯝꯃꯤ ꯖꯣꯟ ꯀꯥꯔꯇꯔ ꯄꯣꯁꯠ ꯑꯣꯐꯤꯁ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯝꯃꯤ ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯑꯩ ꯎꯅꯕ ꯄꯥꯝꯃꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯨꯃꯤꯟꯅ ꯂꯥꯛꯄ ꯃꯤ ꯑꯃꯁꯨ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯏꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯕꯤꯔꯛꯀꯅꯤ ꯖꯣꯟ ꯀꯥꯔꯇꯔ ꯃꯍꯥꯛ ꯆꯤꯊꯤ ꯑꯗꯨ ꯄꯣꯁꯠ ꯇꯧꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯅ ꯊꯥꯔꯛꯄ ꯆꯤꯊꯤꯗꯨ ꯄꯥꯔꯝꯃꯤ ꯆꯤꯊꯤꯗꯨ ꯍꯦꯛ ꯄꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯎꯅꯕ ꯂꯥꯛꯂꯝꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟ ꯀꯥꯔꯇꯔ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯀꯥ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯕ ꯖꯒꯥꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯝꯈꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯃꯅꯨꯡꯗꯒꯤ ꯈꯛꯇꯪ ꯍꯥꯡꯗꯣꯛꯄ ꯌꯥꯕ ꯀꯥꯅꯤ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯀꯀꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯟꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯐꯨꯝꯖꯤꯟꯕꯤꯒꯅꯨ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯅꯕ ꯀꯦꯐꯤꯟ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯕꯨ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯀꯀꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯗꯨꯗ ꯗꯥꯏꯔꯤ ꯑꯃ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤꯁꯤ ꯅꯪꯒꯤ ꯀꯀꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯗꯥꯏꯔꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗ ꯈꯛꯇꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯥꯏꯔꯤꯁꯤ ꯄꯥꯔꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯆꯃꯝꯅꯕ ꯂꯩꯔꯝꯃꯤꯕ ꯅꯪꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯪ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯗꯨꯗ ꯍꯥꯏꯔꯝꯃꯤ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯁꯤꯡꯗꯨ ꯅꯪ ꯊꯥꯖꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯪ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯄꯦꯖ ꯑꯁꯤꯗ ꯏꯔꯝꯃꯤ ꯃꯍꯥꯛ ꯗꯥꯏꯔꯤꯗꯨ ꯄꯥꯕ ꯍꯧꯔꯛꯈꯤ ꯗꯥꯏꯔꯤꯒꯤ ꯑꯍꯥꯟꯕ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯆꯦꯁꯤꯗ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯖꯣꯟ ꯀꯥꯔꯇꯔ ꯁꯅꯥꯒꯤ ꯁꯨꯔꯨꯡ ꯑꯃ ꯊꯤꯔꯝꯃꯤ
ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯃꯤ ꯀꯣꯂꯣꯅꯦꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯣꯂꯣꯅꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯦꯜ ꯑꯥꯔꯃꯤꯁꯤꯒꯤ ꯃꯍꯥꯛꯀꯤ ꯑꯣꯄꯣꯖꯤꯠ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯈꯤ꯫ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯀꯣꯂꯣꯅꯦꯜ ꯑꯥꯔꯃꯤꯒꯤ ꯃꯍꯥꯛꯀꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯟ ꯀꯥꯔꯇꯔꯒ ꯀꯣꯂꯣꯅꯦꯜ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯤ꯫ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕ ꯁꯅꯥꯒꯤ ꯁꯨꯔꯨꯡ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯁꯅꯥꯅꯗ ꯊꯜꯂꯕ ꯁꯨꯔꯨꯡ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯖꯣꯟ ꯀꯥꯔꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯒ ꯃꯈꯣꯏꯅꯤ ꯐꯨꯅꯩ꯫ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯃꯍꯥꯛꯅ ꯍꯥꯠꯀꯦ ꯄꯥꯎ ꯇꯧꯏ ꯑꯗꯨꯕꯨ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯄꯋꯥꯔ ꯌꯥꯝꯅ ꯂꯩꯕ ꯁꯥꯡꯒꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯁꯤꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯦꯛꯇꯤꯚꯦꯠ ꯇꯧꯏ ꯑꯗꯨꯒ ꯕ꯭ꯂꯨ ꯂꯥꯏꯠ ꯉꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯕꯥꯔꯁꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯀꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯉꯥꯟꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ꯕꯥꯔꯁꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯖꯔꯠꯀꯨꯝꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯃꯍꯥꯛ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯀꯦ ꯇꯧꯗꯨꯅ ꯈꯤꯇꯪ ꯆꯣꯡꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯄ꯭ꯂꯥꯅꯦꯠ ꯃꯥꯔꯁꯇꯅꯤ꯫ ꯄ꯭ꯂꯥꯅꯦꯠ ꯃꯥꯔꯁꯇ ꯒ꯭ꯔꯦꯚꯤꯇꯤ ꯌꯥꯝꯅ ꯂꯩꯇꯕ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯀꯟꯅ ꯆꯣꯡꯈꯠꯄ ꯉꯝꯃꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯋꯥꯡꯅ ꯆꯣꯡꯈꯠꯄ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯌꯟꯒꯨꯝꯂꯕ ꯃꯤ ꯈꯔ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯨ ꯑꯁꯪꯕ ꯑꯣꯏ, ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯃꯤꯗꯤ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯕꯨ ꯇꯥꯔꯀꯁ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯃꯈꯣꯏ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯈꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯚꯔꯖꯤꯅꯤꯌꯥꯗꯒꯤꯅꯤ, ꯑꯩꯒꯤ ꯃꯃꯤꯡ ꯖꯣꯟ ꯀꯥꯔꯇꯔ ꯀꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯇꯥꯔꯀꯁꯒꯤ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯔꯤꯕ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯔꯣꯟꯁꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯟ ꯀꯥꯔꯇꯔꯅ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯚꯔꯖꯤꯅꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯈꯤ꯫ ꯇꯥꯔꯀꯁꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯄꯥꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯋꯥꯡꯅ ꯆꯣꯡꯈꯠꯄꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯆꯪꯈꯤꯕ ꯉꯁꯥꯏꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯥꯔꯀꯁꯀꯤ ꯃꯍꯥꯛꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯂꯧꯁꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯑꯇꯤꯌꯥꯗ ꯉꯁꯥꯏꯒꯤ ꯍꯤꯂꯤꯌꯝꯒꯤ ꯀꯥꯡꯕꯨꯒ ꯉꯁꯥꯏꯒꯤ ꯖꯣꯗꯥꯡꯒꯥꯒꯤ ꯀꯥꯡꯕꯨꯒ ꯃꯈꯣꯏ ꯋꯥꯔ ꯇꯧꯔꯝꯃꯤ꯫ ꯍꯤꯂꯤꯌꯝꯒꯤ ꯅꯤꯡꯊꯧꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯣꯗꯥꯡꯒꯥꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯅꯝꯊꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯦꯚꯤꯜ ꯂꯥꯏꯠ ꯀꯧꯕ ꯉꯁꯥꯏ ꯁꯦꯡꯅ ꯄꯤꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯅ ꯍꯤꯂꯤꯌꯝꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯊꯥꯖꯧ, ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯅꯕ ꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯂꯤꯌꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯖꯣꯗꯥꯡꯒꯥꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯖꯣꯗꯥꯡꯒꯥꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯔꯝꯈꯤꯗꯦ꯫ ꯍꯤꯂꯤꯌꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯥꯗꯅ ꯉꯁꯥꯏꯒꯤ ꯇꯥꯔꯀꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯅ ꯃꯈꯣꯏꯅ ꯁꯣꯟꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯌꯦꯡꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯂꯤꯌꯝꯒ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯖꯣꯗꯥꯡꯒꯥꯒꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯒ ꯐꯨꯅꯍꯜꯂꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯣꯟꯅ ꯍꯥꯏꯔꯤꯕ ꯃꯥꯔꯁ ꯑꯁꯤ ꯄꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯌꯣꯠ ꯃꯆꯩ ꯑꯃꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯈꯥꯗꯒꯤ ꯃꯍꯥꯛꯀꯤ ꯇꯨꯔꯕꯤꯟ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯌꯦꯡꯉꯝꯈꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯗꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯜꯂꯝꯈꯤ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯦꯚꯤꯜ ꯂꯥꯏꯠ ꯀꯧꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯗ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯀꯅꯨ, ꯑꯩ ꯃꯍꯥꯛ ꯍꯤꯡꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯇꯤꯝꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯐꯥꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕ ꯇꯥꯔꯀꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯗꯥꯡꯒꯥꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯔꯀꯁꯀꯤ ꯀꯥꯡꯕꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯔꯦ ꯍꯥꯏꯗꯨꯅ꯫
ꯇꯥꯔꯒꯁꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯟ ꯀꯥꯔꯇꯔ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯔꯒꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯟꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯉꯁꯥꯏꯒꯤ ꯇꯥꯔꯒꯁꯀꯤ ꯂꯤꯗꯔꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯖꯣꯟ ꯀꯥꯔꯇꯔꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯕ ꯉꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯈꯨꯝꯃꯝꯃꯤ, ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯁꯅꯥ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯖꯣꯟ ꯀꯥꯔꯇꯔꯗ, ꯅꯪ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯥꯔꯊꯇ ꯂꯩꯕ ꯅꯠꯇꯦ, ꯅꯪ ꯍꯧꯖꯤꯛ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯂꯩꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛ ꯑꯥꯔꯊꯇꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ, ꯅꯪ ꯌꯥꯝ ꯂꯥꯞꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯥꯔꯊ ꯑꯁꯤꯗꯒꯤ ꯃꯥꯔꯁ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯟ ꯀꯥꯔꯇꯔꯅ ꯈꯨꯝꯃꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯉꯁꯥꯏꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯉꯁꯥꯏꯒꯤ ꯇꯥꯔꯒꯁꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟ ꯀꯥꯔꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯅ ꯑꯁꯨꯛ ꯂꯥꯞꯂꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯥꯔꯊꯇꯒꯤꯅ ꯍꯥꯏꯔꯤꯕ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯃꯤꯕꯁꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏꯒꯤ ꯇꯥꯔꯒꯁꯀꯤ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯤ ꯑꯃꯒ ꯃꯣꯏ ꯍꯣꯂꯤ ꯋꯥꯇꯔ ꯂꯤꯚꯔ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯥꯛꯑꯝꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯣꯕ ꯐꯛꯂꯥꯡ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯂꯤ ꯋꯥꯇꯔ ꯂꯤꯚꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔ ꯃꯥꯔꯁꯇꯒꯤ ꯑꯥꯔꯊꯇ ꯆꯠꯄ ꯉꯝꯕꯒꯤ ꯎꯄꯥꯏ ꯑꯃꯅꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯖꯣꯗꯥꯡꯒꯥꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯗꯒꯤ ꯃꯍꯥꯛ ꯆꯦꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯤꯔꯛꯂꯤꯕꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯄꯥꯏꯔꯛꯂꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯝꯕ ꯃꯇꯝꯗ ꯃꯆꯨ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯃꯣꯏ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯔꯗ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯄꯣꯔꯛꯇꯨꯅ ꯖꯣꯟ ꯀꯥꯔꯇꯔ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯛꯎꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯤꯂꯤꯌꯝꯗ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯟ ꯀꯥꯔꯇꯔꯕꯨꯁꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯇꯥꯔꯒꯁꯀꯤ ꯅꯨꯄꯤ ꯑꯃꯗꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯣꯝꯅꯥꯀꯟꯗ ꯂꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯀꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯤꯂꯤꯌꯝꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯨꯍꯣꯡꯕꯗ ꯌꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯒꯤꯗꯃꯛꯇ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯝꯃꯤ ꯃꯗꯨꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟ ꯁꯣꯛꯅꯕꯁꯨ ꯄꯥꯝꯗꯦ, ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯑꯥꯔꯊꯇ ꯈꯛꯇꯪ ꯆꯠꯅꯤꯡꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕꯅ ꯑꯩꯒꯤ ꯃꯤꯑꯣꯏ ꯑꯩꯒꯤ ꯍꯤꯂꯤꯌꯝꯒꯤ ꯁꯤꯇꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏ ꯖꯣꯟ ꯀꯥꯔꯇꯔꯅ ꯑꯥꯔꯊꯇ ꯆꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯥꯔꯊꯇ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤꯁꯤꯅ ꯖꯣꯟ ꯀꯥꯔꯇꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯪꯅ ꯍꯟꯖꯟꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔ ꯃꯍꯥꯛ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯃꯊꯪ ꯁꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯕ ꯋꯥꯔꯗꯇꯨ ꯖꯣꯟ ꯀꯥꯔꯇꯔꯅ ꯍꯥꯏꯔꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯥꯔꯊꯇ ꯆꯠꯄ ꯄꯥꯝꯈꯤꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯉꯁꯥꯏꯒꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯣꯟ ꯀꯥꯔꯇꯔ ꯂꯩꯔꯝꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯝꯗ ꯖꯣꯟ ꯀꯥꯔꯇꯔ ꯃꯍꯥꯛ ꯃꯈꯥꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ, ꯉꯁꯥꯏꯒꯤ ꯄꯥꯋꯔ ꯌꯥꯝꯅ ꯍꯩꯕ ꯁꯥꯡ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯅꯦꯚꯤꯜ ꯂꯥꯏꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯍꯛꯆꯥꯡꯗ ꯕ꯭ꯂꯨꯒꯨꯝꯕ ꯃꯆꯨꯒꯨꯝꯕ ꯑꯃ ꯆꯪꯉꯤ, ꯑꯗꯨꯒ ꯁꯥꯡꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯖꯣꯟ ꯀꯥꯔꯇꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯉꯝꯗꯦ, ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯍꯥꯏꯔꯤꯕ ꯁꯦꯡ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤ ꯅꯪꯒꯤ ꯄꯥꯋꯔ ꯌꯥꯝꯅ ꯀꯟꯈꯠꯈ꯭ꯔꯦ, ꯑꯩꯗꯤ ꯑꯦꯛꯖꯤꯁ ꯐꯥꯎꯕ ꯇꯧꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯅꯪꯒ ꯑꯩꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
असुम तौना सेंगना महाकना अहल ओइरबा नुपी अमगी सफम लौदुना ngasai जोदांगा की निंथौ अदुगा ngasai महाकी महारानी दुगा लुहोंबगी मफम अदुदा पोरक्लमी सेंगना हरमी मदुदी हारिबा नुपी असि यामना सिंगबा नुपीनी महाकना नेबेल लाइट की रियलिटी सु महाकना खंगख्रे ngasi tha ani lonjanana leiba matamda नेबेल लाइट की मरमदे रियलिटी खंगबा मिजिंग ngasi loina hatokani sikani haiduna सेंगना हरमी मरमदी था अनि लोंजनना लेबा मतमदा मखोइगी लुहोंबो खोंदोंबोगी थबकसी तौगदबा नुमितनी जॉन कार्टरना सेंगदा हाइरमी नंगना पामिबसी करिनो नंगी गोल नंगी पंथुंगफमसी करिनो नंग हाइरिबो नुपीसी नंगना चंगजलगा हालुबसु ngami करिगिदमता नंगना हाट्रिबनो हाइदुना ngami मतम मदुदा सेंगना खुममी हारिबा अखोइना मी मबु मैनिपुलेट तौबा मी मबु सानाबा खोटपगी थबकसी अखोइना हारिबा प्लैनेट अमा फावबा लेट्रिंगगी मतमदगी तौरकलबा मसानानी हाइदुना हाइरमी तौरीबा थबकसिंग असि अखोइ दुम तौखिगनी प्लैनेट अर्थ काइद्रि फावबा अखोइ थारिबा थबकसि तौखिगनी हाइदुना हारमी मरम मसिना ताकपदि प्लैनेट मार्स थुगाइरबा मतमदा अखोइगी पृथ्वी अर्थ सु थुगाइगनी हाइबगी वहाइ हाइरमी मसि अखोइगी मिशननी हाइदुना हारमी अदुगा हारिबा नेबेलेट हारिबा ngसाइगी पावर असि कनादा पिगे हाइबा मतमदा अपंगबा पैसा पाइबा हाइबदि ngसाइगी जोदांगागी निंथौ अदुगुम्बा मिदा हारिबा पावर से पि हाइदुना हारमी अखोइने तौगदबसी मी अमा मैनिपुलेट तौरगा मसागी प्लैनेट अदु थुगाहनबा हाइबसी अखोइगी मिशननी सिगिदमक्ता अखोइबु सारखिबनी हाइदुना सेंगना हाइरमी सेंगना जॉन कार्टर बु मफम अमदा पुरमी मतांग असिदा ngसाइगी जॉन कार्टर होइगी ngसाइगी तारकसोइगी मफमदा लेरंबा हुई यामना थुना यांगबा हुई अदु मनाक असिदा लागलमखी अदुगा सेंगी मागी मकुत्ता सिरिबा ngसाइगी जॉन कार्टर बु कंट्रोल तोरिबा पोर अदु महागना चिखाइरमी मरम असिना जॉन कार्टर सांगी महाकी कंट्रोल लगी मपान थोलखी महाकना खुदक अदुदा मफम अदुदा लेरंबा प्लेन गुमलबा पोसक अमदा महाकना तोंकतुना मफम असिदगी चटखिरमी जॉन कार्टर की मनिंगदा जोदांगा की आर्मी सिंगसु इनरखी मतांग असिदा ngसाइ लोतुना लेहोबा तारकस की मियोय अमदु मफम असिदा लामखी अदुगा महाकी मनिंगदे इनरकलिबा प्लेन अदुदा नोंमैना कापतुना थुगाइरमी मतांग असिदा जॉन कार्टर की प्लेन दसु काइदुना मखादा तारकलमी जॉन कार्टर ना हाइरमी मदुदी आई हारिबा नुपी एदु कन्नबगिदमक्ता यामलबा आर्मी मी मयामा पामी हाइरमी जॉन कार्टर ना ngसाइगी तारकस होइना लेरिबो मफम अदुदा लाकपा मतमददी महाकपु जेलदा थमदुना फादुना थममी अदुगा ngसाइगी तारकस की लीडर ओइरमनुपादुसु मफम असिदा फादुना थममी मरमदी ngसाइगी मखोगी तारकस होइगी ग्रुप तगी मी अमखकना हारिबा निंथौ अदुदा महांगना खद्रक तौरगा तौसनरगा हारिबा निंथौ असगी शासनसी महाकना लौखी हारिबा अनौबा निंथौ सी जॉन कार्टर बु सुंगा यानेंगदबा मी अमखकनी अदुबु ngसाइगी तारकस होइगी अहानबा लीडर ओइरंबा मी अदुनदी जॉन कार्टर बु यामना थाजरमी मावंदा यामना ट्रस्ट तौरमी नोंगालकपा मतमदा जॉन कार्टर अमसुंग महाकी तारकस की अहानबा लीडर अदु मफम अमदा थममी अदुगा मफम असिदा यामना साउरबा सा अमसु थादोकलगा मखोइबु हाटनबगिदमक्ता थममी अदुबु जॉन कार्टर ना हारिबा सा असिबु यामना लाइना हालमखी अदुगा ngसाइगी अनौबा निंथौ अदुसु जॉन कार्टर ना हातोंखी अनौबा निंथौ अदु हातोखिबना मरम ओइदगा ngसाइगी अहानबा तारकस की लिंथौ ओइरमबदुना अमुक हाना निंथौ ओइरमखी जॉन कार्टर ngसाइगी निंथौगी मसानपिदु यामना थुना कन्बा पालमखी मरमदी ngसाइगी था अनिदु लोनसनबा मतमदा मखोइनिगी लुहोंग्द्रिङैगी ममांगदा महाक यामना थुना चतुना नुपीदुबु कन्बा पालमखी जॉन कार्टर ना हारिबसिगी ममांगदा चलहोगदबा तारगदी ngसाइगी सेंग अदुना हारिबा प्रिंसेस ngसाइगी निंथौगी मचानुपीदुबु हातो पिखरगनी हरमी जॉन कार्टर तारकस की टीमगा जोदांगा की मखोगी लुहोंगदरुबा मफम अदुदा लुहोंग्द्रिङैगी ममांगदा जॉन कार्टर यौरखी अदुगा महाकना हारमी मदुदी नोइना तौरिबा खुदिमक मखोइना चिन्थिबा तौसनबा ngaktani जोदांगा ना प्रिंसेस अदुबु लुहोंगबा मतमदा नखोइगी हिलियमदा लांदानबगिदमक्ता मखोइना लोइना खनाखरबनी हाइदुना हारमी जोदांगा की निंथौदु थांग पुथोक्तुना लान होगनबगिदमक्ता तौरमी हिलियम की मखोइगी आर्मी सिंगा जोदांगा की आर्मी सिंगा लांदानबा होरखी मतांग असिदा ngसाइगी जॉन कार्टर गा लाकमिनबा तारकस की टीम अदु हिलियम की मखोइगी आर्मी दा जॉइन तौदुना मखोइ अमता ओइना जोदांगा की मायोक्ता लांथेंगनरमी लान अदुदा जॉन कार्टर ना जोदांगा की निंथौ अदुबु हातोकलमी महाकना हालिबा निंथौ अदुदगी ngसाइगी नेविल लाइटुगी ब्लू मसुदु खरा थुलक्तुना जॉन कार्टर की हक्सांगदा संदोकबा हौरखी मतांग असिदा सेंग लामखी सेंगना ngसाइगी प्रिंसेस की सक्तम लौदुना असेंगबा प्रिंसेस तुगी मंगकदा थांग सिंगदुना थममी अदुबु मतम असिदा ngसाइगी प्रिंसेस अदुना सेंगी मंगकदा सिरिबा महाकी नेविल लाइट की डिवाइस दु महाकना लौथोक्तुना मफम अमदा लंखी अदुबु सेंग याम हई
मी कियागी सक्लोन लौदुना जॉन कार्टर की अमुक लौ टार्कस की अमुक लौ अदुमाइना तौदुना महाकना यामना सिंगना हारिबा डिवाइस अदु अमुक लौरमी जॉन कार्टर ना महाकपु हानबगिदमक्ता चेंसलक्लमखी अदुबु महाक मफम असिदगी मांगखिरमी लान अदु हिलियम अमसुंग टार्कसना काबना मरम ओरेगा जॉन कार्टर गा ngasai निंगथौगी मचानुपी प्रिंसेस अदुगा लुहोंगमी नुमित अदुगी नुमिदांग अमदा ngasai मांगखिबा सेंग अदु अतोपा मीमगी सक्तम लौदुनो लामखी अदुगा जॉन कार्टर की थबाक तो खुद अदु थमदुना महाकपु प्लानेट आर्ट चटनबा वहाइदु हाइदुना महाकपु प्लानेट आर्ट महाकी थवाइदु लालमखी महाकना ममित पांगथोरप मतमददी ngasai महाकना थीखिबा सनागी सुरुंग अदुदा लेरमली महाक हारिबा प्लानेट मार्स ता चटपा पामखी मरमदी प्लानेट मार्स अदुदा महाकी नुपी अदु लेहौबना मरम ओइरगा अदुबु महाक कमाइने चटकिनि ngasai सेंगना पारिबा दिबास अदुदी महाकी मनाकता लेतबना मरम ओइरगा महाक चनिंगबसु मार्स ता चटपदी ngamkhide सही 10 की मतुंग सिन उलमी जॉन कार्टर हारिबा दिबास अदु अदुम थीदुना लेरमी अदुबु कोना थंगददी महाकी डिवाइस तो फंखरे हारिबा तौरिबा वारिसिंग असि ngasai इहान हानबदा महाकी नेफ्यू दुना जॉन कार्टर की दारी दु पारगा वारी सि लिरक लिबनी अदुगा जॉन कार्टर न मसिजु हारमी मदुदी इसानुपा नंग खंगमगनी आइगी हक्सांग दु करिगिदमक्ता आइना फुंजनगनो हारिबदु करिगुंबा आइना मफम अदुदा आइगी हक्सांग दु फुंजनगिबा तारगदी आइबु मार्स अदुदा आइगी हक्सांग अदु सिखनी मरमसिनी आइना आइगी हक्सांग दु फुंजनगनो हारिबदु मरम अदुना नंग आइगी असिबा हक्सांगी रेस्पोंसिबिलिटी यंगसनबा खोसनबा नंगना तौगथबनी हाइदुना हारमी जॉन कार्टर की नेफ्यू दु जॉन कार्टर ना महाकी असिबा हक्सांग थम्मिबा कादुदा लालमखी महाकना थोंग अदु हांगतोकनबगिदमक्ता महाकी ममिंग हारिबा थारमिबा वार्ड अदुदा नम्मी अदुबु थोंग अदुदी हांगतोलमखिदे मरमसिना ngasai महाकना जॉन कार्टर ना थारकपा चिठीदुदा महाकी निकनेम इबदु उरे नेट थाबदु मरमसिना महाकना हारिबा वार्ड अदुदा NED नेट हाइदुना महाकना नम्बा मतमदा हारिबा थोंग अदु हांगतोलमखि अदुबु जॉन कार्टर हारिबा कासगी मनुंगदा लेरमदे महाकी नेफ्यू दुगी मनिंगदुदा नुपा अमखकना हाटके तौरमी अदुबु जॉन कार्टर ना मनिंगदगी नोमैना कापतुना हालमखि हारिबु नुपासी अतै कनामत नते ngasai इनरकपा ngaकी सांग अदुनी जॉन कार्टर दु सिरमद्रे हिंगमी मसिदा मयाम कंफ्यूजन मयाम लेरमगनी अदोमदा हनिंग बहंग के मदु ज्ञान ताना हाइजरके जॉन कार्टर असेंगबदी महाक सिब नते अदुगा ngasai माना हारिबा डिवाइस अदु फंगे हाइखिबदु महाक असेंगबदी डिवाइस अदु फंखिब नते महाकना डिवाइस फंगे हाइबसी खंखिब तारगदी ngasai महाकी मनिंगदे इनरकलिबा सांग अदुना महाकी हक्सांगबु हानबगिदमक्ता लाकनी असिगुमना महाकना हारिबा जॉन कार्टर बु हालपा लाकपा मतमदा सांगबु हातोकलगा हारिबा डिवाइस अदु मंगोंदगी लौनबगिदमक्ता महाकना पुनमक्सी प्लान सिनबनी जॉन कार्टर ना महाकी नेफ्यू दु हारमी लारिक यू नुंगसियू अदुगा पुंसीद नंगी गोल अमा थमु हाइदुना हारमी असी हारमलगा जॉन कार्टर दु का अदुदा चंखी अदुगा हारिबा डिवाइस अदुदा महाकना मार्स ता चटपदा चंगदबा वहाइसिंग अदु हारमी अदुगा महाक मार्स ता चलमखी अदुगा असुमना जॉन कार्टर हारिबा फिल्म असिगी इंडिंग मतंग असिदा लोइसली वीडियो सिना नुंगाइबि तारगदी सब्सक्राइब तौबिरमो अदुगा मथंगदा करी फिल्म की एक्सप्लेनेशन तौसगी हाबदु कमेंट सेक्शन दा इबिरमो।